ngasisu pudona lakchari inspector tayai Chanigong pumari subatangka sanduk chari bathoromasi hauzik hingliba natraga laikhidraba kanagumbaga karigumba hiram amatada mari lenezadi wari singasi wakhalna sagachabani masida lakpa wakat aikhoina lawjaba ngamjaro sir hauzik sibo kana singna basibo sir kana oiromgadoribno sir gyan tadre case asida sena bapunamak hauzimakidi sapna aduga Bobby Makwani no oiromgador oiromoidra haibasi gyan amata tadre sir Makwai hauzik oiba fibam sidadi sir Bobby haibasiga sapna haisiga thona auto hangtoga Makwai ni sakthek nabu oigadoribra sir gamai madu so haiba ngamdre maraksida Santos sir cross messing torga Bobby gumba sapna amadi manis ka wari sanabadi yauba atopa mamanaba natraga makwai ga tinaba kana lady sir number 3290 na loiba BJ maibam haibam khakti yauri sir BJ hariba sinama tokonamna sir hariba sisu sapna ga dum wari sani sir aduga manis ka su wari sani aduga sir ekhoi gi informer na pirak papauga sapna amadi manis makwai ni gi mamanaba luna tinaba singi manungda BJ hariba sisu khwaidigi luna tinaba mamanaba mani hari aduga sir Manisna laikidaba matungsida BJ haribasi Maniski yumda amuk phobu lakte haibasi ekhoi gi informer singna message thare karam kan gino sir ekhoi ni yamna kana Bobby gi yumda thiringa da phone torokpani adubu phone du paiba yadabadigi aina text toro haibadigi ekhoi gi informer singna text toropada BJ hariba mi ase su Maniski khwaidigi luna tinaba mamanaba aduga hariba mahaki number ase su sapna ga wari dum sane adu wari sanaribasi su ayamana nungthil gi matamda wari san Atai matamdadi thoina wari sanadi adu sir BJ haribasiga sapnaga wari sanabagi matamasi minute 10 dagi minute 30 masidagi hina wari sanadi okay adudi BJ lokhalaga mahakusu wahang pahangdaba yaroido phani sir hauji wari ba case asigi khwaidigi singnabasi BJ aduga Bobby loinana yomasigi mau sapna adubu Sapna se khuni singnarabasu sapna gi chapchaba mahaki marale khuni puthokpa ngamdri masini khwaidigi lubo oyodoribasi sir krino Bobby gi yumda sir sapna gi photo singdo sir Bobby na pamjabadagi mana som thetpo oiramadi sir masina sapna da maral direct pisan madi krino sir khradi lubo oirodra sir chomega mai Bobby na ngaujabadagi photo singdo thetpo oiramlagadi kari maramgi thetkadorino haibado anyway Amore case asida Bobby BJ amadi sapna makhoi ahum se takhalaga achumba ran makarino habadedi puthona bohna bata maragasida soidana maki Bobby su mahaki mapana pau soidana tamna amarumda sapna su pau se karigumbo Bobby go pau phonor magadi Bobby na soidana maki sapna da tamgani adurabida khone senagada basi yum masidagi Bobby sen khidana bamadi sapna lot khidana bohna bata karigumbo mara le rabadi sapna amadi Bobby soidana lot kina honar pose aikhoi gi aron mi sing thadok tuna makhoi karam mafam da sali habdo senagadam nakhoi section makhoi bu senagadam fagni sir hauzik ti soidana mara leba sing adu aikhoi gi khuttagi na thok pangam la roi Hello sangselo fagni sir Mayumsi maning pauruga senginigo khoila hebda moneyong kokto hani sir milay bro kana oi birabno amta thok biro police laiye oh kari som BJ oh maniski mamanaba oh mani sir adudi maniski misi esiga adonga karigumba maramama lengne abasti sumene sir kari no habirisu maniski misiga igadi kari mari lengne gadoriban maniski misi esiga mari lengne habagi maramdi sapna gi phone call aduga sapna gi phone call de yauriba nangi number aduga nangi number adu de koina CDR sing thokuma tamda sapna ga nang wari sanai si kari maramda sir adudi maruma pang oibagi sum wari sanabani maruma pang gi oina wari sanababu Magi mapurui belai tahu matam dan nang phone tahu ba. Hai bede ya manung tinggi matam dan nangi phone sih na. Sapna ada phone tahu. Sapna lagi number nasi nong tahu.
ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯅꯪ ꯐꯣꯟꯁꯤ ꯄꯥꯛ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯁꯄꯅꯥꯅꯁꯨ ꯄꯥꯛ ꯇꯧꯗꯦ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅꯤ ꯁꯥꯟꯅꯩ ꯃꯔꯝꯁꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯁꯔ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯅꯤꯁ ꯍꯜꯂꯕ꯭ꯔꯥ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯂꯩꯇꯦ ꯁꯔ ꯕꯤꯖय ꯍꯧꯖꯤꯛꯁꯤ ꯃꯅꯤꯁꯀꯤ ꯃꯤꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯦꯁ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯍꯥꯏꯖꯒꯗꯕ ꯋꯥꯗꯤ ꯑꯗꯣꯝꯅ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯤꯅꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯦꯡꯕꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯣꯏꯗ ꯍꯥꯏꯕꯤꯌꯨ ꯀꯔꯤꯃꯠꯇ ꯂꯣꯠꯄꯤꯒꯅꯨ ꯑꯗꯣꯝꯅ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄꯗꯁꯨ ꯑꯔꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯤꯌꯨ ꯁꯄꯅꯥꯒ ꯑꯗꯣꯝꯒ ꯀꯔꯤ ꯃꯔꯤ ꯂꯩ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯊꯥꯖꯕꯤꯌꯨ ꯑꯩꯒ ꯁꯄꯅꯥꯒ ꯀꯩꯁꯨ ꯑꯔꯣꯟꯕ ꯋꯥꯐꯝ ꯂꯩꯖꯗꯦ ꯆꯤꯟꯗ ꯊꯤꯒꯅꯨꯅꯦ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕꯤꯌꯨꯅꯦ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯤꯅꯤꯠ 30-35 ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯕꯤꯖय ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯣꯏꯔꯗꯤ ꯐꯩ ꯍꯧꯖꯤꯛꯇꯤ ꯁꯤꯕ ꯈꯣꯠꯄ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯨꯝꯕ ꯄꯨꯊꯣꯔꯛꯑꯗꯤꯅ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯅ ꯈꯪꯕ ꯑꯁꯦꯡꯕ ꯅꯪꯅ ꯈꯪꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯗꯨꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯔ ꯇꯧꯕꯒꯤꯗꯤ ꯁꯄꯅꯥꯁꯦ ꯃꯥꯅ ꯇꯧꯔꯛꯄ ꯀꯣꯜꯁꯦ ꯁꯔ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯂꯦꯟꯕꯒꯨꯝꯕ ꯗꯤꯜ ꯂꯦꯟꯕꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯐꯣꯟꯁꯦ ꯍꯦꯛ ꯇꯧꯏ ꯗꯤꯜ ꯂꯦꯟꯕ ꯍꯥꯏꯕꯗꯤ ꯁꯔ ꯀꯣꯏꯔꯨꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯨꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯀꯣꯏꯕ ꯆꯠꯀꯗꯧꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥ ꯊꯣꯛꯂꯛꯀꯦ ꯑꯩꯅꯗ ꯃꯇꯝ ꯑꯗꯨꯝ ꯄꯤꯌꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯁꯥꯔꯒ ꯒꯥꯔꯤꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯁꯤ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯃꯔꯨꯝ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯤ ꯂꯩ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯗꯒꯤ ꯂꯩꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯁꯔ ꯑꯁꯦꯡꯕꯅꯤ ꯍꯥꯏꯖꯔꯤꯕꯁꯤ ꯁꯔ ꯑꯗꯨꯗꯤ ꯅꯈꯣꯏꯅꯤ ꯀꯔꯥꯏ ꯀꯣꯏꯕ ꯁꯔ ꯀꯣꯏꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯃꯅꯤꯁꯅ ꯊꯕꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯡꯕꯣꯏ ꯀꯔꯤꯕꯣꯏ ꯏꯔꯥꯡ ꯇꯧꯅꯕꯣꯏ ꯈꯔꯗꯤ ꯇꯧꯏ ꯁꯔ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯒꯗꯧꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯨꯗꯝ ꯑꯃ ꯄꯤꯌꯨꯅꯤ ꯁꯄꯅꯥꯅ ꯅꯉꯣꯟꯗ ꯏꯔꯥꯡ ꯇꯧꯏ ꯑꯗꯨꯒ ꯃꯅꯤꯁ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯁꯄꯅꯥꯅ ꯅꯉꯣꯟꯗ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯞ ꯑꯃ ꯑꯩꯈꯣꯏꯗ ꯅꯪꯅ ꯀꯔꯤ ꯎꯠꯄ ꯉꯝꯒꯅꯤ ꯁꯔ ꯑꯩꯒꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯨꯞꯇꯤ ꯂꯩꯖꯗꯦ ꯃꯥꯒ ꯑꯩꯒ ꯑꯔꯥꯟꯕ ꯑꯃꯠꯇ ꯅꯣꯡꯃꯗ ꯆꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯔ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯊꯋꯥꯏ ꯌꯥꯎꯁꯜꯂꯝꯕ ꯇꯥꯔꯒꯗꯤ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯔ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯄꯅꯥ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯅꯤꯁꯀꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯁꯔ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗ ꯑꯩꯅ ꯃꯤꯅꯝꯕꯗꯤ ꯀꯩꯗꯧꯉꯩꯗ ꯄꯥꯝꯗꯦ ꯁꯔ ꯑꯦꯅꯤꯋꯦ ꯅꯪꯒ ꯁꯄꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯆꯦꯟꯗ꯭ꯔꯦ ꯅꯪꯅ ꯑꯁꯦꯡꯕ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯇꯧꯈꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯕꯤꯖय ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒ ꯆꯥꯟꯅꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯤ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩ ꯃꯅꯤꯁꯀꯤ ꯃꯐꯝꯗ ꯀꯩꯗꯧꯉꯩꯗ ꯑꯩ ꯃꯤꯅꯝꯈꯤꯗꯦ ꯍꯣꯏ ꯆꯨꯝꯃꯤ ꯁꯔ ꯑꯩ ꯁꯄꯅꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯕꯨ ꯁꯔ ꯑꯩ ꯃꯤꯅꯤꯠ 10 ꯄꯨꯡꯈꯥꯏ ꯑꯃ ꯃꯁꯤ ꯐꯥꯅ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯔ ꯃꯥꯒꯤ ꯅꯨꯄꯤ ꯁꯄꯅꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯗ ꯂꯛꯅꯕꯣꯏ ꯑꯣꯏꯅꯕꯣꯏ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯃꯥꯡꯅ ꯍꯥꯏꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯁꯔ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯕꯅꯤꯅ ꯇꯊꯤ ꯉꯥꯡꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯁꯔ ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯥꯒꯗꯤ ꯑꯔꯥꯟꯕ ꯆꯠꯈꯤꯕꯗꯤ ꯂꯩꯇꯦ ꯑꯦꯅꯤꯋꯦ ꯃꯤꯁꯇꯔ ꯕꯤꯖय ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯁꯣꯏꯁꯅꯨ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯆꯦꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯔ ꯃꯇꯝꯗꯨꯗ ꯁꯔꯅ ꯄꯤꯕꯤꯕ ꯆꯔꯥꯛ ꯄꯨꯝꯅꯃꯛ ꯑꯩ ꯂꯧꯖꯒꯅꯤ ꯒꯨꯗ ꯁꯟꯇꯣꯁ ꯁꯔ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯀꯔꯤꯅꯣ ꯁꯔ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥ ꯑꯃꯨꯛ ꯆꯦꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯆꯦꯟꯅꯕꯒꯤ ꯃꯑꯣꯡ ꯂꯩꯇ꯭ꯔꯦꯗ ꯁꯔ ꯑꯩꯈꯣꯏꯒꯤ ꯀꯦꯁꯇꯕꯨ ꯁꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯁꯔ ꯁꯄꯅꯥꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯕꯣꯕꯤꯒ ꯃꯈꯣꯏꯅꯤ ꯇꯥꯔꯦ ꯁꯔ ꯒꯥꯃꯩ ꯑꯩꯈꯣꯏꯒꯤꯗꯤ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯄꯅꯥ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯃꯁꯤꯗꯒꯤ ꯑꯆꯨꯝꯕ ꯈꯔꯗꯤ ꯈꯪꯒꯅꯤ ꯒꯥꯃꯩ ꯒꯥꯔꯤ ꯊꯅꯕ ꯇꯧ ꯐꯅꯤ ꯁꯔ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯁꯄꯅꯥꯒꯤ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯑꯃꯨꯛꯀ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯈꯤ ꯑꯃꯗꯤ ꯁꯟꯇꯣꯁꯇ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯍꯦꯟꯅ ꯑꯀꯨꯞꯄ ꯁꯄꯅꯥꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯇ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀ꯭ꯔꯣꯁ ꯃꯦꯆꯤꯡꯅꯆꯤꯡꯕ ꯅꯤꯡꯊꯤꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯅꯅꯕ ꯁꯟꯇꯣꯁꯄꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯍꯟꯈꯤ ꯑꯁꯣꯝꯅ ꯁ꯭ꯇꯦꯁꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯔ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯔ ꯑꯩꯈꯣꯏꯅ ꯄꯥꯏꯔꯛꯄ ꯀꯦꯁ ꯃꯌꯥꯝꯗꯒꯤ ꯁꯔ ꯍꯟꯗꯛ ꯂꯥꯛꯄ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯀꯦꯁꯁꯤꯁꯨ ꯄꯨꯔꯥ ꯕꯤꯔꯥꯒꯤ ꯀꯦꯁꯅꯦꯀꯣ ꯁꯔ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯕꯨ ꯁꯔ ꯁꯄꯅꯥꯒ ꯃꯅꯤꯁꯀ ꯃꯈꯣꯏꯅꯤ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯕꯣꯕꯤꯅ ꯃꯔꯛꯁꯤꯗ ꯀꯔꯟ ꯇꯥꯔꯛꯀꯗꯧꯔꯤꯁꯦ ꯁꯔ ꯃꯁꯤ ꯑꯃꯨꯛ ꯕꯣꯕꯤꯅ ꯑꯃꯨꯛ ꯃꯥꯅ ꯃꯔꯥꯜ ꯂꯩꯇꯕ ꯍꯧꯖꯤꯛ ꯕꯤꯖꯌꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯃꯔꯥꯜ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤ ꯁꯔ ꯀꯅꯥꯅ ꯑꯣꯏꯔꯝꯒꯅꯤ ꯒꯥꯡꯃꯩ ꯀꯅꯥꯅ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯁꯄꯅꯥ ꯑꯃꯗꯤ ꯕꯣꯕꯤ ꯃꯈꯣꯏꯅꯤꯒꯤ ꯌꯨꯝ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅꯤ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯕꯣꯕꯤꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯁꯄꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯅꯤꯁꯤꯗꯤ ꯌꯥꯝꯅ ꯆꯤꯡꯏ ꯑꯗꯨꯕꯨ ꯅꯧꯅ CDR ꯍꯥꯏꯕꯗꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯄꯨꯊꯣꯛꯏꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯀꯨꯞꯄ ꯐꯪꯉꯤ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯔ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯇꯒꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯊꯣꯛꯑꯗꯤ ꯐꯅꯤꯗꯀꯣ ꯁꯔ ꯑꯁ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯅꯨꯄꯤꯅꯁꯨ ꯑꯗꯨꯝ ꯏꯔꯥꯡ ꯇꯧꯕ ꯃꯥꯅ ꯑꯃꯨꯛ ꯕꯤꯖꯌꯗ ꯐꯣꯟ ꯇꯧꯔ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯔꯤꯗꯨꯅ ꯕꯤꯖꯌꯅ ꯍꯥꯏꯖꯤꯜꯂꯤꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯁꯔ ꯕꯣꯕꯤꯒ ꯁꯄꯅꯥꯒꯁꯦ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯔ ꯁꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯟꯇꯣꯁ ꯆꯪꯉꯣ ꯅꯪꯅꯤ ꯉꯁꯥꯏꯗꯤ ꯉꯥꯏ ꯂꯩꯔꯤꯁꯦ ꯁꯔ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯇ ꯑꯅꯧꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯦ ꯁꯔ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯗꯕ ꯑꯃꯈꯛ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6ꯇꯒꯤ ꯁꯔ ꯕꯣꯕꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯀꯣꯜ ꯂꯥꯛꯇꯦ ꯑꯗꯨꯒ ꯁꯔ ꯄꯨꯡ 11:35 ꯍꯥꯏꯔꯤꯕ ꯕꯣꯕꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯅ ꯅꯝꯕꯔ 206ꯅ ꯂꯣꯏꯕ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯁꯔ ꯑꯗꯨꯒ 206ꯀꯤ ꯅꯝꯕꯔ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯕꯣꯕꯤꯒꯤ ꯅꯝꯕꯔꯗ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯕꯣꯕꯤꯒꯤ ꯅꯝꯕꯔꯁꯤ ꯄꯨꯡ ꯈꯔꯒꯤ ꯑꯣꯏꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯁꯔ ꯑꯗꯨꯒ ꯁꯔ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯕꯣꯕꯤꯒꯤ ꯅꯝꯕꯔꯁꯤꯒ ꯁꯄꯅꯥꯒꯤ ꯅꯝꯕꯔꯁꯤꯒ ꯑꯃꯨꯛ ꯑꯣꯟꯅꯅ ꯍꯥꯏꯕꯗꯤ ꯁꯄꯅꯥꯅ ꯑꯃꯨꯛ ꯕꯣꯕꯤꯅ ꯑꯃꯨꯛ ꯅꯝꯕꯔ ꯑꯁꯤꯗ ꯏꯟꯀꯃꯤꯡ ꯑꯥꯎꯠꯒꯣꯏꯡ ꯑꯃꯨꯛ ꯆꯠꯂꯒ ꯃꯈꯣꯏꯁꯦ ꯄꯨꯡ 2 ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯠ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅꯤ ꯁꯔ ꯄꯨꯡ 2 ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯁꯔ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯈꯣꯏꯅꯤ ꯑꯌꯨꯛꯇꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ CDR ꯁꯔ ꯃꯈꯣꯏꯅꯤꯒꯤ ꯅꯝꯕꯔꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯠꯇꯅ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯔꯤ ꯁꯔ ꯑꯗꯨꯗꯤ 206 ꯅꯝꯕꯔꯁꯤꯗꯤ ꯀꯅꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯁꯔ ꯚꯩꯒ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯃꯗ ꯂꯩ ꯁꯔ ꯑꯗꯨꯗꯤ ꯚꯩꯒ ꯅꯝꯕꯔꯁꯤꯗꯤ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯕ꯭ꯔꯣ ꯁꯔ ꯚꯩꯒꯒꯤ ꯅꯝꯕꯔꯁꯤ ꯑꯇꯣꯞꯄ ꯃꯤ ꯁꯥꯔꯒ ꯀꯣꯜ ꯇꯧꯕꯗ ꯃꯥ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯍꯪꯕꯗ ꯁꯔ ꯃꯥ ꯍꯧꯖꯤꯛꯁꯤ ꯕꯣꯕꯤꯒꯤ ꯏꯃꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯂꯩ ꯍꯥꯏ ꯋꯥꯠ ꯕꯣꯕꯤꯒꯤ ꯏꯃꯨꯡꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯑꯇꯣꯞꯄ ꯃꯤ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯎꯔꯛꯇꯦ ꯁꯔ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯤꯉꯩ ꯃꯔꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯅꯪꯅ ꯀꯣꯜ ꯇꯧꯔꯤꯕꯗꯨ ꯄꯨꯂꯤꯁꯅ ꯈꯪꯈꯤꯕ꯭ꯔꯣ ꯁꯔ ꯄꯨꯂꯤꯁꯅꯦꯅ ꯈꯪꯈꯤꯗꯦ ꯁꯔ ꯕꯣꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯅꯝꯕꯔ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯥꯔꯇꯣꯟ ꯑꯃꯈꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯟꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯕꯣꯕꯤꯅ ꯀꯣꯜ ꯇꯧꯔꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯕꯣꯕꯤꯗ ꯑꯃꯨꯛ ꯚꯩꯒ ꯍꯥꯏꯁꯤꯅ ꯀꯣꯜ ꯇꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯣꯏꯗꯅ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛꯁꯤ ꯁꯄꯅꯥ ꯑꯃꯗꯤ ꯕꯣꯕꯤ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ꯭ꯔꯥ ꯆꯠꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯗꯣꯛꯑꯒ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯍꯟꯒꯗꯕꯅꯤ ꯁꯔ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯏꯟꯐꯣꯔꯃꯔꯁꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯤ ꯁꯔ ꯌꯥꯝꯅ ꯐꯔꯦ ꯁꯟꯇꯣꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯕꯣꯕꯤꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯕꯣꯕꯤꯒꯤ ꯌꯨꯝꯗꯗꯤ ꯆꯪꯗꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯩꯒ ꯅꯝꯗꯨꯅ ꯅꯪꯅ ꯉꯁꯥꯏ ꯐꯣꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯇꯧꯕꯒꯤ ꯃꯐꯝꯗꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯄꯤꯔꯛꯑꯣꯅ ꯀꯧꯔꯒ ꯃꯥꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯁꯔ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯗꯥꯏꯔꯦꯛ ꯐꯥꯕꯗꯤ ꯁꯟꯇꯣꯁ ꯃꯌꯨꯝꯗ ꯆꯠꯂꯒ ꯗꯥꯏꯔꯦꯛ ꯐꯥꯔꯕꯗꯤ ꯕꯣꯕꯤ ꯂꯩꯔꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ나 ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯗ ꯂꯨꯕ ꯂꯩꯔꯤ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯀꯧꯊꯣꯛꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯔꯝꯃꯣ ꯍꯥꯏꯅ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯆꯠꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯊꯨꯅ ꯆꯠꯂꯒ ꯃꯍꯥꯛ ꯂꯧꯈꯠꯂꯒ ꯋꯥꯍꯪ ꯄꯥꯎꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯔ
ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ. ꯍꯜꯂꯣ. ꯉꯁꯥꯏ ꯑꯩ ꯀꯩꯅꯣ ꯍꯪꯖꯕꯗꯣ ꯕꯣꯕꯤ ꯍꯣꯏ ꯌꯨꯝ ꯍꯪꯕꯗꯣ ꯑꯩꯈꯣꯏꯁꯦ ꯆꯪꯐꯝ ꯈꯪꯗ꯭ꯔꯕ. ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ. ꯑꯩ ꯊꯣꯡꯒꯥꯟꯗ ꯑꯩ ꯂꯦꯞꯇꯅ ꯂꯩꯖꯔꯝꯃꯒꯦ. ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ. ꯊꯣꯡꯒꯥꯟ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗ꯭ꯔꯥ? ꯒꯦꯠ ꯑꯁꯪꯕ ꯑꯃ ꯂꯩꯕꯅꯦ. ꯑꯗꯨꯒꯤ ꯃꯄꯥꯗꯨꯗ ꯑꯩ ꯍꯦꯛꯇ ꯂꯦꯞꯇꯅ ꯂꯩꯖꯔꯝꯃꯒꯦ. ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯪꯖꯔꯛꯀꯦꯀꯣ. ꯐꯅꯤ ꯐꯅꯤ. ꯀꯗꯥꯏꯗꯒꯤ ꯃꯤꯅꯣ ꯈꯪꯗꯦ. ꯕꯣꯕꯤ ꯈꯣꯏ ꯌꯨꯝ ꯈꯪꯗꯦ. ꯕꯥꯔꯇꯣꯟ ꯇꯧꯗꯧꯅꯦ. ꯍꯧꯖꯤꯛꯄꯨ ꯕꯥꯔꯇꯣꯟ ꯇꯧꯕ ꯌꯥꯕ꯭ꯔꯅꯤ? ꯁꯣꯔꯥꯠꯀꯤ ꯑꯣꯏꯔꯁꯨ ꯂꯨꯍꯣꯡꯕꯩ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯋꯥꯆꯦꯞꯇ ꯊꯥꯅꯔꯕꯅꯤꯗ. ꯄꯣꯌꯦꯡꯁꯨ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯊꯥꯕ ꯌꯥꯔꯅꯤ ꯈꯔ ꯂꯩꯔꯗꯤ. ꯒꯨꯒꯜ ꯄꯦ ꯍꯥꯞꯄꯛꯑꯣ ꯍꯥꯏꯔꯒ ꯁꯣꯔꯥꯠ ꯕꯥꯇꯣꯟꯗꯨ ꯃꯅꯤꯡꯗ ꯍꯥꯞꯄ ꯂꯣꯏꯔꯦꯅꯤ. ꯒꯨꯒꯜ ꯄꯦ ꯅꯝꯕꯔ ꯂꯥꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯀꯥꯞ ꯌꯥꯅꯕ. ꯈꯪꯉꯤꯅꯦ. ꯃꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯕꯨ ꯀꯩꯅꯣ ꯄꯪꯍꯪꯗ ꯍꯪ ꯂꯩꯁꯤꯕꯨ. ꯍꯜꯂꯣ. ꯑꯩꯈꯣꯏ ꯒꯦꯠ ꯑꯁꯪꯕꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯕ. ꯒꯦꯠ ꯑꯁꯪꯕ 3-4 ꯁꯨꯏ. ꯒꯦꯠ ꯑꯁꯪꯕꯒꯤ ꯃꯅꯥꯛꯇꯗꯤ ꯂꯩꯔꯤ. ꯍꯥꯏꯐꯦꯠꯇ ꯊꯣꯛꯄꯤꯔꯣꯕ. ꯊꯣꯛꯂꯦ. ꯑꯁ ꯊꯣꯛꯅ ꯕꯦꯔꯥ ꯀꯥꯈ꯭ꯔꯦꯗꯀꯣ. ꯀꯣꯔꯥ ꯃꯤꯗꯤ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯤꯅꯦ. ꯁꯤꯗꯅꯦ. ꯁꯤꯗ ꯕꯣꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯁꯤꯗꯅꯦ. ꯁ꯭ꯋꯥꯏꯐꯥꯎꯗ ꯑꯝꯇ ꯆꯪꯁꯟꯕꯤꯔꯛꯎꯕ. ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯔꯝꯃꯒꯦ. ꯒꯥꯔꯤꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯕꯦꯔꯥ ꯇꯧꯊꯣꯛꯈ꯭ꯔꯦ. ꯕꯥꯔꯇꯣꯟꯗꯣ ꯑꯗꯨꯝ ꯄꯤꯖꯔꯝꯃꯒꯦ. ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯃꯁꯤꯒꯤ ꯀꯥꯡꯕꯨꯁꯤ. ꯍꯥꯏꯐꯦ ꯑꯃ ꯍꯣꯏ ꯂꯧꯔꯨꯔꯒꯦ. ꯁꯤ ꯌꯧꯁꯜꯂꯀꯥꯟꯗ ꯒꯥꯔꯤꯁꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯣ. ꯑꯗꯨꯒ ꯑꯩ ꯇꯧꯒꯦ. ꯐꯅꯤ ꯁꯥꯔ. ꯀꯗꯥꯏ ꯕꯥꯔꯇꯣꯟꯗꯣ ꯁꯤꯗ ꯂꯩꯖꯔꯦ. ꯀꯩꯅꯣ ꯈꯨꯠꯆꯤꯡꯁꯤꯜꯂꯤꯁꯤꯕꯣ. ꯂꯦꯡꯒꯅꯣ. ꯅꯆꯤꯟꯗ ꯂꯥꯎꯕꯗ ꯑꯐꯕ ꯑꯣꯏꯔꯣ. ꯆꯪꯁꯤꯜꯂꯣ. ꯀꯅꯥꯅꯣ ꯅꯣꯏꯕꯣ? ꯅꯣꯡꯃꯩ ꯀꯩꯁꯨ ꯄꯥꯏ. ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ? ꯑꯩ ꯄꯨꯂꯤꯁꯅꯤ. ꯆꯪꯁꯤꯜꯂꯣ. ꯁꯥꯔ ꯄꯨꯂꯤꯁ. ꯑꯗꯨꯗꯤ ꯄꯨꯂꯤꯁꯇꯤ ꯐꯤꯖꯣꯜꯁꯨ ꯑꯝꯇ ꯁꯦꯠꯇꯦ ꯁꯥꯔ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯥꯔ? ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯐꯥꯕꯤꯔꯤꯁꯤꯕꯣ? ꯋꯥꯗꯣ ꯁ꯭ꯇꯦꯁꯟ ꯌꯧꯔꯒ ꯁꯥꯟꯅꯁꯤ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯗꯤ ꯅꯊꯋꯥꯏꯗꯨ ꯍꯤꯡꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣ. ꯆꯪꯁꯤꯜꯂꯣ. ꯒꯥꯃꯩ ꯒꯥꯔꯤꯗꯣ ꯊꯧꯔꯣ. ꯐꯪꯅꯤ ꯁꯥꯔ. ꯄꯨꯊꯣꯔꯣ. ꯈꯔ ꯊꯨꯅ ꯄꯨꯊꯣꯔꯣ. ꯁꯥꯔ ꯑꯩꯕꯨ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯁꯥꯔ? ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ. ꯑꯁꯦꯡꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯒꯗꯕꯅꯤ. ꯀꯁꯇꯗꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯊꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯑꯁꯦꯡꯕ ꯍꯥꯏꯒꯗꯕꯅꯤ. ꯄꯨꯁꯜꯂꯣ. ꯑꯣꯖꯥ ꯈꯔ ꯑꯁꯦꯡꯕ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦꯀꯣ. ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯉꯁꯤ 2-3 ꯁꯨꯔꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯀꯣ. ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯁꯤꯕꯣ? ꯅꯪꯒ ꯕꯣꯕꯤꯒ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯃꯥꯡꯗ ꯑꯍꯤꯡꯗ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯥꯔ ꯑꯍꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤꯕꯨ ꯁꯥꯔ ꯑꯩꯗꯤ ꯃꯣꯏ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯝ ꯁꯨꯕꯒꯤ ꯃꯇꯦꯡ ꯁꯨꯝ ꯂꯩꯕꯅꯤ. ꯁꯥꯔ ꯑꯍꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯁꯤꯕꯨ. ꯅꯆꯤꯟ ꯊꯤꯒꯅꯨꯅꯦ. ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:35 ꯕꯣꯕꯤꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯁꯥꯔ. ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯁꯥꯔ. ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯒ ꯆꯦꯁꯤꯗ 스티커를 슈브라. 스티커를 슈브라. 시대 낭네 아무 칼레가 몽원도 꼴도이. 마시나 타쿠디 낭기 로케이션 시슈 보비는 레리브 로케이션 두드네. 어디가 보비는 레리브 로케이션 두드기 방라 랍다나 마니스케 시 박상팡이. 어두르가디 마니스케 시 박상아도 낭쇼 핫페요브라. 낭쇼 핫페요브라. 정말요? 하유해. 정말요? 정말 진짜 다요. 에이, 낭문 강가버리요. 생각도 하리가. 땡겨오자 대사. 인정되게. 인정되게. 하이저르게 자. 하이저르게 가나. 지금 해네. 지금부터 하이저르게 보보이라. 나 차이도 망하네. 하요. 지금부터 하요. 자, 하이저르게 자. 하이저르게 자. 부비라노. 이거도 부비라노. 시베 따레. 시베 따레니 잉마 엄드레다 따오리.
hantaki te ayisina krino mana mi si kupu mo torok sina mi mo ngamde ko hantaki te ayisi so mi kupu di yare pubi no hai so ma so dong thil lag lai ni pubi budi matek sa mani sir ai jar pubi no sir baton to begini ne kau laga sukti ne puri jibo ai shengayo nangna phone tawde haibadu de naina nangbu puri basi oi de bangang labadi nangna sari basai du gi matak de hena ngana sari sasrayo sir pung tarama thoi ma khai khare la gudu sir petrol puro na ingonda haila kuni sir ada yumda generator leibadu de gi sir petrol do aina khai du e aduga liter mari manga sanma pipa amada petrol do puraga ai amuk satpani sir adudagi gari masa do aina thawuraga magi mafam du khangdabadagi kadai de leibano na sir aina mangonda muk phone tawbani sir aduga aina mangonda petrol du pire aduga aina yumda satke tawda mana ngai kho thaba ama taw kisi haidana mara ingonda khamane sir ayo kham matung da kari tawa ayo sir adu matung da mi asiba ma leirame sir aduga asiba dugi mamai du da thaw hai jalo na sir aingonda hairi aina ma do ma hiyo na haibani da mana thaw do ai hayo mai na ma thage ani do punjana radi mai do horu kusu yaina mi do gi mamai du da aina thaw do aina haibani sir mi de kana no khongra mi de kana no khongra ba sir mi do ai ko na khangi numit do di khangje de sir mam gam mam bane ada mi do mana tawri do kana abda da haido piyaro haido ga di afabo iro ena moi mung do thabok suru ga dum moi ne thakpi rak pani na ai ju kana amta da dum haido pressure adu sir hoina hang moji da ai haido chari jini sir mi edo nakhoi gi yum thang nari ba yum ama khatang khalaga lari ba manis ki masani khangra khange sir manis ki masani haibo khang miyar asida lautuna ba losen ba madugi damak nangsu naran phangoi do bugi nangsu serau phangoi do bugi maram leke aduna thawdok asida nangna petrol purga manis ki masada hijel ba matungda bobina mai thai natra mani sir aduga makhata badi kamdo ba sir adudagi di ai sat krona sir aina thaw hapok gi bottle do purga ai yum da hale sir madudagi di khangjana da ba sadana yum maduda le aduga manis ki asi baksang duna somdana masak khangdra bani na kochi thidana numit nini huni khawdana aduga nakhoina karim ta haidokna tumine leri hojiki bobi ai khoi gi khutagi ma karamna na thokani maha ko phagalaga thawdok asigi matang da achumba amadi manis ki gari karai da thamge hado mangona mona hangba tabani gamai sir masi oren ahing oina makhata na phurugo wahang paus sir ayu amu phubi ke dere sir asing loina haidok sarabani sir aidi ai nangna hariba sing base nachin karimat on bera court ta su wafam se haigadaban aduga nangi statement akoina lawbu matamna nangna niyom chumna khumdraba apaboiro sir ai haijari basini sir sados sir bobi gi yom da chana batokshi bobi gi khungul lina batokshi sir sapna di sir bobi phagalaba matungda sapna su phagadaban machin hangaga nak yetta thamaga animakki wafam do kari no khang phonagada phagni sir aduga tharosu hadak dikaro aduga nupi phagadabani na tharo yaw da bera tharosu holo phagni sir sir phone number sir onta paije hello oh mane santos ne hero kari le re kari paule ha kari bo adudi kamdo ba oh fani akoi hujik tholo kador
Kaidori Santos. Sir, Bobby the Yumdigi, Mark Sakri, Kari, Yum the Chakre Habadi. Sir, Mapana Pau Tamburgano, Mark Yumdigi Tokre Hedi, sir. Aduga, Atopa Pomna, Sapana Sumahasu, Nasin Doverum, Yum the Toki with the Gima Kanjala Head. Adurabadi, Sapana Amadi, Bobby, Makoini Mafama, Mother Sweden and Lemon. Makoini Pulaga, yes, I see the Makoini Chineri, Kangabanina, Mafamasi, Tadoga Topalam, the Channel of Honor Moshe. Adurabadi, Ajoji, Sapana Amadi, Bobby, Makoini number C, Yamtuna service provider. Makogi location Kadai Deli have to Kanga Monas. Makoini Manunga Magi location Kangabadi, Amma Fava, Animal Sweden Pagani. Karatuna, service provider. Yam immediately. How do you do? Pagnisher. Asumna. Inspector Tena location Kang and Anabigama. Atumatamda, Santos the Sinekiram. Masigi Matunda, Lolo, Sasilo. Akoi, Lambi the Topos, Aduga, Santos. Service provider, the Makugi location Adugi updated with the Lambi the Taranabago. Pagnisher. Namai, sir. Garitoro. Pagnisher. Gamay, gari to come. Pagni, sir. Santos, update Kelly. Sir, was you poki update select, sir? Adabu, a 2 matum dalani. Equina Lamanga said the lady was saying Maquina la Cadabalami have the Quina Comanati. Adabu Nanga de Tungaga. Karum the Laka, the game of the Karum the Salam with the Gabdo. I could game without. Sir. Update la Crisa. Young, I'm okay. I couldn't let them be sticky crom salagalini. Cam Lamnari have them to you. Sir, Lambishi didn't subside. Haribo make it subside, sir. Hurry. Hey, I said the Gary Matogre. Sir, Gary is showing already. Tano, go away. Gary Togo. Pugnisher. Togo. A city, police Gary. No. Togo, Mama, come down. Come down. Hey, no. No pass on the Kutano. Come down. Kundurone. Hello, sir. No pitches into Pugni. Hey, Sontolo. Gary Hawker. Custody the Purga. Wrong Pong. Chalo. Santos, Makogi Gary Toro. Pugni, sir. Putara. Yam to no putter. Sahin be an easy putraga. Matiksan of Hong Kong. Pusalo. Custody the Pusalo. Adiga. Hana the pardon a lady below. Gary. By go. Manatomanatom. Pugni, sir. Mr. Bobby. Nangin ono to Quinetsingaba. Nana to Toril Visiga. Sapchana. Adiga. Sapana. Sahin be Sapana. Nangshu. Taja the Bokum the Nali. Nangin a from the Queen of Karigum watching the Bamatalaki. Adubo. Nangit call details record the gate. Surubra. Sigi Nangi call details record Apunama. Aduga. Nanga Karam Media Kaiba. Vijay Kangra. Vijay the Nana Kaiba. Aduga. Bobby the Sunana Kaiba. Adubo. Bobby the Kaiba, the Nangi Lang, the Bobby Natuba. Aduga. Mr. Bobby. Matokram Nanga Manis for Harpa. Sir, I know Manis for Harpanati. Nang manis po harpanate. Nang manis po harpanate ba? Adorabadi. Yo. Ayo. Asimutayo. Ayo. Ay na harpanate sir. Nang harpanate ba? Sa panaga nang para ba pawa. Adiga. Nang harpanate. Adiga. Hayo, 아침부터 하기나 해로라. 아침부터 하기나 해로라. 하요, 아침부터 하요.
हजिक फाउबा सेंबा हाइद्रिने नंगना हातपने हाइबसे मयक सेंगना खंगबरे नंगी बैगना हाइबदा हायो सेंग हायो बैगना हाइबदा थाव कनाना पुरो हाइखंब्रा नंगना थाव पुरो हाइबा अदिगा नंगना थाव पुरोगा मै 차라가 미기 마마야 되다 핫 미기 뭐 핫 아드가 नंगा सुत्ती नदी बनंगी नमाना बबू अदगा नमाना बगी नुपीबू नंगा मिजें कारण चलगा हायो असेंगु खोने असेंगु हाइगे हाइबा हाइरो हाइरो नसाना रांजा जगे हाइबा यारो हाइरो सर हायो असेंगु हायो सर हाइजरगे सर हायो अचंग हायो मतौ करमना न मनिस पाले हायो मनिस पुनो न मतौ करमना हाले हायो सर हाइजरगे सर हायो असेंग मसिंग हायो सर हायो सर सपनाबु यामना नुंसिजै करी सपना नुंसिजैदि नंगी नमानब मनिसकी नुपी नत्रो नमानब मनिसकी नुपीबु नंग नुंसिजैदि करी मनिसकी नुपीनि अदुबु सर आई थमोइबु जोइ तोहनखिबदि सपनाना आई थमोइबु जोइ तोहनखिबदि करी नंगी थमोइ जोइ तोहनबदि करी लुहोंदुना नंगी नमानबा मनीषना लौबु नुपी सपनाबो नंगी थमोइ जोइ तोहलेदि करी मतौ क्रमना नंगी थमोइ जोइ तोहलेबा मनीषना ऑफिस चटखिबा मतम सपनाना यमथक्की काद कखलगा माकी कादुदे इसै थारगा मणिपुरी फिल्मगी फजरबा इसै कियागी तंथादा कादुदा जगोई हेक सारमी अदुबु नोमदे अइना अयुक अमा अइगी थोनाउदगी माना जगोई साबदो अइ ओके अदु लोरगा अइना मंगोदा हाय याम फजैये जगोइदे याम फजैबा करी हाइबनो करी फजै हाइबनो नंना हुजिक साबो जगोइदो अदु याम फजैयेबा अइना हुजिक इसै थारगा समायने जगोइ साबदो होय अदु याम फजैबा वेरी नाइस ब्यूटीफुल फिल्म की हीरोइन दगी हेले याम फजै वाओ असिंगरो ताद्रे फोन तोरके फोन पायो हा करीबो फोन ओ नंबर खांगे मनीषतगी अइना नंगी नंबर दो लौरबने ताद्रे करी हाइनो ताद्रे नंगी नंबर तो खांगेबा मनीषतगी लौवे हाइबा ओके अदुदी फोन तोरो होय अदु यामना फजैदि कमाय तोइनो इस कदाइदा फजैबा यामना फजै मणिपुर फिल्म की हीरोइन जगोई साबदो अदुदगी नंगना तौरबे एक्टिंग दुनि हेली इमानबगी नुपीनी युम थंगनबनी अइनी येंगदो करी काइगिने अइसु येंगेनी येंगुबदि नतेदा सुम इरुजरगा इसु फटका खलकपने अदैदा थोंनावदा सुम जगोई साबा म कनानो अंगांग म जगोई साइसेने येंगा नंग ओइलेर मवानिदा यानो फजै एक्टिंग सिंगदो मणिपुर फिल्म की हीरोइन सिंग न तौरिसिदगी नंगना तौबदुना बु हेना फजैदा हाइजलिसियो अइना तौबने हेले गाइना असिंबनी अइना हाइसे थाजैद्रगा होरेन मनीष लागाम तो हंगने माइ ममांग मथे म जगोइ सारो अदु माना थागत्रने
ꯀꯗꯥꯏꯗꯒꯤꯅꯣꯗ ꯐꯖꯩꯅ ꯅꯣꯡꯃꯇꯁꯨ ꯍꯥꯏꯕꯤꯗꯦ ꯖꯒꯣꯏ ꯁꯥꯔꯨꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯏꯃꯥ ꯕꯕꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧ ꯖꯒꯣꯏ ꯁꯥꯗꯅ ꯂꯩꯒꯅꯣꯅ ꯉꯥꯡꯉꯤ ꯄꯣꯠꯅꯤꯗ ꯑꯦꯔꯣ ꯉꯥꯡꯉꯝꯃꯣꯏꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯗꯥꯕꯣꯕꯤꯅ ꯌꯥꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯌꯥꯕ ꯍꯥꯏꯁꯤꯕꯨ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯒꯨꯝꯁꯤ ꯀꯩꯅꯣ ꯊꯨꯡꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏꯒ ꯆꯥꯛꯅꯕ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯌꯥꯔꯗꯤ ꯑꯩꯗꯤ ꯌꯥꯏꯅꯦ ꯕꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯜꯂꯛꯄ꯭ꯔꯁꯨ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯨꯡꯇꯥꯟ ꯇꯥꯜꯂꯣꯏ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯕꯁꯦ ꯑꯁ ꯌꯥꯝ ꯊꯤ ꯆꯥꯛꯊꯦꯛꯑꯦ ꯅꯈꯣꯏꯅꯤ ꯑꯁꯨꯝꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯔꯤ ꯂꯩꯅꯔꯛꯀꯦ ꯁꯤꯅꯤꯅꯦ ꯑꯁꯨꯝꯅ 이번에 말이 레이나르키 노무드기 니니드기 홈니 아숨나 엔크라바 노홍복 구이드비 sap나가 이거 다 그러시다 양나 낚시나르키 마시기 마뚱다 이번에 기능 시나버기 말이었시다 가나고 마마타나 아예빠 어pan 바피 하는 것 마시드기 이번에는 란또 호기 करी प्लान थोड़ा नखोई के प्लान तो करी नो प्लान तो हैरो हाई जगह सर सपना मतो क्रम ना थबक से पाक थोक दाबोबी ना पाक थोक है रेडी यमलाइन पाक थोक पे हाई हिंग से मार्क ऑफिस तक की बमतम दा लंबी दा दाबोबी ना गायरो अदुगा दाबोबी ना मार्को मफम ममदा लोशन अदुगा माकी मसुगदु खंगदनम माकी ममाइदु थुबागिरा मई थादोकिरा नत्रगा मकोक अदु कक्थलगा अतोप जगह मदल थोकिगिरा बाबू मांगनख्रो मदुगी मतुंदगी नुमित निनी हुमनी मरी युमदा हलक्त्रे हाइदना अदुमक मांगनारानी अदुदगिदी खर लेरगा युमदा हलक्त्रे हाइदना खबरदा रेडियोदा मतम खरा लाउथोनी अदुदगिदी महाक युमदा हलारो आइसु मपुरोइबना थोइबिद्रबि हाइबदो सोइदना ताहौरन मतम अदुदगिदी आइसु युमदा हनबा यारानिदना युमदा हल्लगदी माना सो अमोहना मपोक्सिगी हलारोइदोबनिना आइना मुक अमो दाबोबि गे युम पालगा लोरे करी काइगे याय
ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯣ ꯌꯥꯝꯅ ꯐꯖꯩ ꯃꯇꯝꯗꯨꯗꯗꯤ ꯀꯅꯥꯃꯇꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯐꯔꯦ ꯊꯕꯛꯁꯤ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯍꯣꯏꯗ ꯕꯣꯕꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯍꯜꯂꯅꯨꯀꯣ ꯍꯌꯦꯡꯁꯦ ꯌꯥꯝꯅ ꯇꯥꯟ ꯆꯥꯔꯅꯤ ꯃꯥꯅ ꯍꯌꯦꯡꯒꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯕꯤꯔꯛꯑꯅꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯑꯩ ꯑꯍꯤꯡꯗ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯀꯔꯤꯝꯇ ꯋꯥꯔꯣ ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯇꯝꯃꯛꯀꯦ ꯑꯁꯨꯝꯅ ꯁꯥꯔ ꯄ꯭ꯂꯥꯟ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯂꯝꯕꯤꯗ ꯉꯥꯏꯈꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯈꯥꯝꯂꯒ ꯃꯄꯥꯟ ꯊꯣꯛꯄ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯛꯄ ꯊꯧꯔꯤ ꯃꯆꯥ ꯑꯃꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯁꯤꯟꯈꯤ 그냥 뭐왜 그냥 낭대지 ನಂಗೆ ಅರಳು ನಮಿನಿ ಗಸರಿ ಬೊಬೆ ನಂಗ ಸಪ್ನಾಗ ಐಗಿ ಪುನ್ಸಿದ ಐಯತ್ ಪಾಯ್ಬದು ಒಯ್ಗದೋರಿ ನಂಗ್ ಸಿಕ್ಕರಬದಿ ಸಪ್ನಾ ಅಮದಿ ಬೋಬಿಗೆ ಪುನ್ಸಿದ ಕನಾಪ್ತಿ ಗಿನಿಂಗ ಲೇರು 싫어. ꯑꯁꯨꯝꯅ ꯁꯥꯔ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯚꯩꯒꯗ ꯐꯣꯟ ꯇꯧꯈꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯪꯗꯅꯅꯕꯒꯤꯗꯃꯛ ꯄꯦꯇ꯭ꯔꯣꯜꯅ ꯃꯩ ꯊꯥꯗꯣꯛꯄ ꯄꯥꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯚꯩꯒꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯃꯐꯝ ꯍꯪꯂꯛꯈꯤ ꯃꯃꯩꯊꯪꯗ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯁꯥꯔ ꯃꯅꯤꯁꯀꯤ ꯃꯃꯥꯏꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯃꯥꯏ ꯑꯗꯨ ꯊꯤꯅ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯇꯨꯅ ꯃꯅꯤꯁꯅꯤ ꯈꯪꯗꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯈꯤꯗꯦ ꯃꯅꯤꯁꯀꯤ ꯃꯁꯥꯗ ꯌꯥꯎꯕ ꯒ꯭ꯌꯥꯁꯀꯤ ꯆꯦ ꯃꯆꯦꯠ ꯑꯃꯈꯛꯅ ꯃꯅꯤꯁꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯐꯦꯜ ꯑꯣꯏꯈꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯁꯥ ꯅꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯅꯈꯣꯏꯅꯤ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯗꯨ ꯅꯈꯣꯏ ꯑꯅꯤ ꯖꯦꯜꯒꯤ ꯀꯩꯁꯨꯝ ꯁꯪꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯃꯝꯗ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯁꯄꯅꯥ ꯅꯪꯗꯤ ꯅꯁꯛ ꯅꯇꯧ ꯌꯥꯝꯅ ꯐꯖꯩ ꯅꯁꯛ ꯅꯇꯧ ꯐꯖꯕꯒꯤ ꯃꯇꯤꯛ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯣꯏ ꯕꯣꯕꯤꯒꯤ ꯀꯥꯗ ꯊꯦꯠꯍꯧꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯪꯒꯤ ꯐꯣꯇꯣ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯂꯩꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯏꯔꯥꯡ ꯇꯧꯕ ꯑꯗꯨꯒ ꯃꯅꯤꯁꯅ ꯑꯣꯐꯤꯁ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯪꯅ ꯖꯒꯣꯏ ꯁꯥꯕ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯝꯂꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯅꯄꯨꯔꯣꯏꯕꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯗꯨꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯔꯥꯏꯕ ꯉꯝꯂꯤꯕ ꯑꯉꯛꯄꯅꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯛꯏ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯊꯃꯣꯏꯗ ꯃꯅꯤꯁꯀꯤ ꯅꯨꯡꯁꯤꯕ ꯃꯐꯝ ꯄꯤꯕ ꯉꯝꯗꯕ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯒ ꯅꯪꯒꯤ ꯑꯍꯦꯟꯕ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨꯅ ꯅꯪꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯑꯉꯛꯄꯅꯤꯅꯦ ꯅꯪꯒꯤ ꯊꯃꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯅꯤꯁꯄꯨ ꯅꯪꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯕꯣꯕꯤꯗ ꯏꯟꯁꯤꯟꯈꯤꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯁ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯌꯥꯏ ꯚꯥꯔꯠꯀꯤ ꯂꯣꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏ ꯌꯥꯅꯔꯛꯇꯕ ꯃꯇꯝ ꯄꯥꯝꯅꯔꯛꯇꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯤ ꯅꯪꯅ ꯃꯅꯤꯁꯄꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗ ꯆꯠꯄꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤ ꯍꯛ ꯂꯩꯗꯨꯅ ꯃꯅꯤꯁꯄꯨ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯕꯣꯕꯤꯗ ꯏꯟꯁꯤꯟꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯨꯔꯕ ꯕꯣꯕꯤꯅ
ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯌꯥꯔꯗꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯗꯤ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯍꯦꯛ ꯅꯋꯥ ꯅꯄꯨꯔꯣꯏꯕꯕꯨ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯒ ꯅꯪꯅ ꯕꯣꯕꯤꯒ ꯊꯨꯡꯅꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯊꯥꯔꯣ ꯁꯔ ꯃꯁꯝ ꯑꯁꯤ ꯈꯨꯗꯥꯡꯗ ꯂꯥꯛꯁꯤꯟꯗꯨꯅ ꯐꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤꯗ ꯃꯇꯨꯡ ꯃꯅꯥꯎ ꯈꯪꯅꯅꯕ ꯐꯒꯅꯤ ꯁꯔ ꯇꯧꯈꯤꯗ꯭ꯔꯥ ꯅꯋꯥ ꯂꯩꯅ ꯑꯗꯨꯒ ꯀꯝꯗꯧꯏ ꯐꯨꯔꯒ ꯐꯒꯗꯕꯅꯤꯅꯦ ꯑꯁꯤꯒꯨꯝꯕꯁꯦ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯁꯔ ꯃꯌꯥꯝꯅ ꯐꯨꯕꯗ ꯁꯔ ꯑꯩꯁꯨ ꯈꯤꯇꯪ ꯌꯥꯎꯖꯍꯧꯒꯦ ꯁꯔ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯈꯤꯇ ꯇꯧꯒꯦ ꯁꯔ ꯌꯥꯔꯦ ꯒꯥꯡꯃꯩ ꯉꯥꯏꯈꯣ ꯊꯥꯔꯣ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯔꯣ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯐꯅꯤ ꯁꯔ ꯇꯧꯈꯤꯗ꯭ꯔꯥ ꯌꯥꯔꯦ ꯃꯅꯦ ꯃꯀꯨ ꯑꯗꯨꯗ ꯄꯥꯎ ꯑꯁꯤ ꯇꯝꯃꯨꯔꯕꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯕꯣꯕꯤ ꯅꯪꯒꯤ ꯑꯄꯣꯛꯄ ꯅꯪꯒꯤ ꯅꯄꯥ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯀꯔꯤꯁꯨ ꯅꯪꯕු ꯅꯨꯡꯉꯥꯏꯔꯝ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯅꯪꯒꯤ ꯏꯃꯨꯡꯗ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯚꯩꯒ ꯑꯃꯗꯤ ꯅꯈꯣꯏꯅꯤ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯆꯞ ꯆꯥꯕ ꯆꯥꯔꯖꯁꯤꯠ ꯑꯗꯨ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯆꯩꯔꯥꯛ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ ꯉꯝꯂꯕꯗꯤ ꯅꯈꯣꯏꯕꯨ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯆꯥꯔꯖꯁꯤꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯀꯅꯤ ꯑꯔꯣꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯔꯤꯇꯦꯜ ꯑꯦꯐꯤꯌꯔꯁ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯉꯝꯕꯤ Rani! I love you, Rani! Kaya na tayo dumo. Kaya lang lolo dumo. Kamdi si Gary Samta. Yung fazadra. Lamhangda.
पाखꯠꯆबई वानीदा कैसु पाखलुनु नंगना दम ना थमोय सेंगना इबदम नुंसिबियो आइना सुनंगबु थमोय सेंगना दम नुंसिजरिसिनि मिकुप अमथा सुनंगबु मिराइजरोये खुंगंग नुपिनि हाइदना ममित यामना यामबी अदुगा अवन वन चाबी नुमिलेगुमने नदि खनबिगनो नो 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 रानी अदम हाइगन खुंगंग नुपी अदुगा सहर नुपा अदुगुमदो इंगोंदा आई यादेको अइना नोंगोंदा अदुगुम्बा हंथाबो कलमता नोंगोंदा खनखिबा लेति अइना अइगी पिकलबा सहर अदुदगी नंगी पिकलबा खुंगंग असिदा लाइसे नंबु नुंसिबगिनी नंगना सोइबु मिराइरादि आइदि कमदोगनी नंगी नुंसिबदा ngaujariban aigi punsi chupa aigi thamoigi rani oibiyo rani I love you rani yare yare thingri chala seba amuk khara lerega unara seba ina makhoi akhoi ta jo khoina ne moina su khara yana ba sa seba hoida hadogi di yare kesu kaide ado nang munadi khalo aina nang munung sirise noi ta jo wai nung sibagi nung sibana te ko ai haijarisin ai gidi nang na lore adugane nakoi imung manuni yadarso ai nangbu soidana mafam se poru sakan kanamatana nang ai gi nung sina bada kanamatana ai pa pibiyaro hoi be yare ba adu sase thingi ba hoi yare sase adu aina haibadu kaune ko hoi ba yare ba chalo ba Lakle Inspector Tayay Lakle Inspector Tayay Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay. Lakle. Hanana tagatsari ngasigi santoksari inspector Tayay chaniga humpu mari suba tangkak tabi di kudima. Mayana pibir pa feedback amadi comment kar patok sage asarani konthozam sanathoi sarmi mama bimala konsam tagachari langlen tona sem Ranjita kaisam tagachari mama ibemal once again handy laishram singajit ningthozam tagachari langlen tona sem Robindrok tagachari tharom saru yabirakpa taurem parmo tagachari Justin Nasom tagachari sargi wari se onthokna fazakre sarbu tagachari na takpire mayana pibirapa feedback amadi comment yamna sangna pajarege thorom sigi matung darapada temba break ama gi matung da mak talent han thorom saru yamina se talent han thorom da season na jagada ba number 7005707808 ta call tobirakuna awawa wakhal ngaktang nakal da thamkar ga miku amator chu pathamina se Isay makadol tamjuri sumang kumay sumang lila dagi lokat sa baysay Zem sagruzam mamadi susilani punna sakli baysay ni Yekrava saktam ni hayna sa huwisay Kudol tamjuri maya punna saruyami nasi Saktamni thamoida lotli thamoida chetna yekrava saktamni thamoida lotli thamoida chetna
Hongkino nangi thamoy ado Hongkino nangi thamoy ado Yekraba shaktami thamoy da Yekraba shaktami thamoy da Solabi siklani ay hati shaktami thamoy da Solabi siklani ay hati Leirami haiba khudam ase mutana leiba oishano Ano ba yining hansi Harang umuni mo na Awag may sabtong ko'y na Musiko do tamlasing Punsing kusat asida Yekraba shaktami thamoy da Solabi siklani ay hati Hongkino nangi thamoy ado Hindi yung aibong Nung-sinong-sina Yekraba shaktami thamoy da Nang tagi-po'y nakamoy sin la 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 하나는 다그처리 선절밤 덤비사나 서로 가입음 소밀라 다그처리 니로다 럭동밤 서로진이 렉땅템 다그처리 데벨 메이테이 다그처리 마마 비몰라 건점 다그처리 사키 윰남 랑렌토 나 사용한 사겐 다그처리 란짓다 그삼 소나리카 mayam au bacha ta lei do pajare wang kairak pam me mathakchari mayam ming pathok sawa sida chithananda bai orgasu maya punama ngakpi gani mekok kharagi matong da santok sagani talan han thorom da season na jagadaba number 7005707808 ta call to biraktuna awawa laktagi ngak pothaminasi atenba brem tang logjagi atenba break ki matungda thorom saru yabiu punama puolen sapam namakana khurumsari Hangdokchari Ayush Healing Point